ZRA की designated game masing hanthaba ngamloi haina sikhang khangduna lakibadu MIC की pressure da designated game masing hanthaba da yanaba purakre suspension operation su extend ngamari lainana Ministry of Home Affairs MIC amadi Kuki Zra KNO amadi UPF ki marakta wari sanaduna laglabasu ngasi fawa waroisin amata purakpa ngamdana lakiba aduda asawa impact piba yaba anova development ama oina wari sanaba aduda yauriba Zomi Reunification Organization ZRO gi haudik lairiba designated game ahum adugi manungda game ama thingdinduna masing hantabada ZRO gi makhada lairiba tongan ba sugru killa lahuba singi marakta mifam pangtoktuna yanaba purakre Zomi Reunification Organization ZRO gi cabinet meeting na designated game ama thingdinduna masing hantaba haina warep achi laukibani hairi ZRO gi Vice President 1 Kenneth Muwana khudek piduna thadorok basirol amada ngarang agasti tang ama irai numita Zomi Reunification Organization ZRO gi Army Wing oidiba Zomi Revolutionary Army ZRA Zomi Defense Volunteer ZDB amadi Zomi Revolutionary Front ZRF ki makok thongba lusingba singyawna lup asigi lairiba designated camp chingi matangda phamkiba mifamna Songtalda laiba Mount Sinai designated camp thingjinba haina yenaba yaudana mifam aduna warep lore Mount Sinai camp hairiba designated camp ase ZRO gi laiba designated camp ahumgi manungda amani hairi Sirol aduna makhata hai ngarang pangthokiba mifamna Songtalda laiba Mount Sinai camp hairiba designated camp chingasi India lenga kasu extend ngamari lainana wari sanabada central government gi mhut sinduna saru yariba MIC gi makok thongba official chingi maike degi su hairiba designated camp ase thingdinaba wari sanabaduda Kuki Zra ki lusingba singda taksinduna lakhibani haibasu khangba ngamle amadi matam kaya sangna mifam pangthoklaba matungda Mount Sinai designated camp thingjinbagi nauna lawba warep asisu central government official chingda information leire hainasu cherol asina makha tarakli thangdian lan phaba khaktana Jiribam masakar gi justice fangle haibi yadri lisingani kunmari gi November 13 da Jiribam district ki Borobekra subdivision gi manung chana leiba Jakura Thordagi Pigliba Angang Yauna Puna Mioi Taruk Kuki Mar Militani Singna Basingna Paduna Pukraga Hatok Pikraba Tawai Taruk Astumba Wild Ngasi Supangba Ngamdri Tawai Taruk Aduna Ingna Singna Lairunaba Ngarang Nimidang Wairam Uripok Apun Balup Amadi Uripok Nupi Apun Balup Nasinduna Uripok Tam Mairakat Kiba Aduga Marilainana Uripok Apun Baluki Vice President Khwairakpam Tanun Kumar Nahai Lisingani Kunmarigi November 13 Paduna Pukraga Mihatina Hatok Laba Matungda Barak Turel da Matang Thadaraki Sahidugi November 15 da Thawai Yaudaba Haksang Tarungmak Phangbangam Mihat Adubo Yaninda Bapongdok Laduna Manipur Miyamna Miyangi Mihusingi Yumda Thomjinduna Akai Atoi Thokhan Bakaya Chatharaki Adubu Uripok Apun Balup Amadi Uripok Nupi Apun Balup Nadi Democratic Ahing Yarektuna Numit Humrama Pan Khongdang Sangsin Laki Khongjang Sangsin ki ba sahidumaki November 15 da Uripok Apun Balup ki President amadi Secretary na petitioner oiduna Manipur High Court da PIL ama thaduna case satharakibani sahi sigi July 3 Manipur High Court ki Chief Justice amadi Justice Phare Bimol gi Division Bench da case asipu bairiba NIA da charge sheet amadi progress report lankhatnaba khangalaki madugi matung July 10 da NIA gi maike degi High Court ta thani gi matam PB naba haijarakiba adugi pakum oina thama gi matam pikre maraksida NIA na case asipu khumang chauchina thabak toropagi khudam oina mihat aduda chenabani haiba miyo ema fagat kibasti Manipur miyam gi asoba mai pakpa amani adubu NIA na thanglelan mar phabak khaktana Jiribam masakar gi justice fangle haiba yadri Tenglabasu tengna mihat asida mapung oina chenaba miyo ema NIA na phabangam kibasi thaganingai ni hainasu mahangna phongdoki miyoi phagat pangam lakiba asina laikhidaba thawai taruk aduna ingna singna leirunaba ngarang mairakat pani case asigi mathangi hearing lakliba August 19 da thokle laikhidaba thawai taruk adugi asuma wild fangani haiba thajai hainasu phongdoki Cybercrime Chatharamba non-local ani police na Phare cybercrime gi thawong ting Chatharamba Assam gi Barpeta dagi Bikram Basumatari sai 38 amasung Chirang dagi Sudem Basumatari sai 35 kauba miyo ani police na ngarang Khumal Lampaki ISBT manaktagi Phare hairi makoi ani na bank account sing sidinaduna cybercrime Chatharambani thabak asigi damak makoina lanai miyoi singdagi Aadhaar card number amasung bank account ki detail sing khomjilaga sel huranbagi thabak Chatharambani thabak asi makoina atopa state singda su Chatharambagi damak
National Cyber Crime Reporting Portal da so makoi ani gi maming matha record tawduna leiraba miyoi ni hairi Rajya Sabha da sarang narakpadagi Manipur ki President role sangdok hanaba kanakidre thasi ki kunmathoi dagi Parliament ki House anima ki nongdum mifam haudringa gi maoinana BJP ki National President so oiriba Union Minister JP Nandana chair lauduna pangthokiba political party nimpu gi mihut yangkhai marina saruk yaba mifamda lenga ki maiki dagi Manipur da chana halagliba President role gi matam atoba thataruk amaga sangdok hanaba lengang na sabha da pokhalak haina phongdokraba matungda Home Ministry ki State Minister amana Lok Sabha da pokhalak ayaba pikhrabasu ngasi Rajya Sabha da di opposition gi maike dagi Bihar da chatharakliba Special Intensive Revision gi mayokta charang narakpadagi khanakidre Manipur da thamlakliba PR gi lengak atoba thataruk amaga sangdok hanabagi Home Minister Amit Shahna resolution ama move taunanaba tharang tawkibani masigidamak ngasi gi Rajya Sabha gi business gi list da phawba hapkibani adubu Bihar da pangthokadaba mikhal gi maoinana Election Commission of India na SIR chatharakpagi mayokta opposition gi maikidagi yaningdaba wafam thing phongdorakpadagi Charang narakpada Manipur ki President role gi lengak sangdok hanbagi resolution Amit Shahna move tawbagi tanja phangkhidabani Rajya Sabha khaktanatana Lok Sabha da su Bihar gi SIR gi matang da sarang na bathokpadagi House anima ki presiding officer sing na House da chathapam thokba business sing mapung fana chathaba ngamdabadagi House anima glagliba ningthokaba numit ki ayupung 13 fawba adjourn tawki Numit asidagi makhatana Sabha anima ki nongju miphangi wat horiba saruk sing chathagadawri Nongju thada naganba laina sing thengnanaba relief camp ta medical team thamba state ki mathawni Nongju thada yamna toina naganba laina sing thengnanaba khudong theningai oiba mafam sing amadi Manipur gi leidiba relief camp sing da medical team thamba haiba state ki mathawni adubu India lenga ki Ministry of Health and Family Welfare ki maikadagi mathau taba financial amadi technical goiba support sing pidi haina pakum pirakre Inner Manipur Lok Sabha gi MP Dr. Angomcha Bimol akoijamna Ministry of Health and Family Welfare sta hangkiba answer question gi pakum piraduna Minister of State and the Ministry of Health and Family Welfare Anupriya Patel na pakum pirakibani Ministry gi maikadagi pirakiba pakum aduda State na health care system fagat hanba mathau taba resources demand tawrikibasing Ministry of Health and Family Welfare ki maikidagi National Health Mission ki makhada mathau taba budget sing pithaduna lagli Ministry of Health and Family Welfare ki National Sector for Vector-Borne Disease Control na National Vector-Borne Disease Control Program ki makhada vector-borne disease haibadi malaria Japanese encephalitis dengue chikungunya kalajar amadi lymphatic filariasis diseases asi sandurokpa thingnaba leibak sinba thungna Manipur da leiriba relief camp sing yauna jangnaina yengsili nongju tha amadi nongju tha loiraba matung thogalakpa yaba laina sing thengnanaba thabak tawram sing paikhatpa haure President rule manungda lengangna mathau pangthorakpadagi government public land khopsiliba sing leptana takthorakli State asida chahi sigi February 13 dagi President rule lakraba matungda lamdam asida thokliba irang asi loishinaba honabagi mathakta nongmanongmagi mising yankhalakpagi matungina Imphal Shahar manung Manipur gi lambi sing chinchilakpa asi kokhanaba lengangna laukhalakpa thawrang amagi matungina Manipur gi district ayambada eviction pangthoktuna government public land da lam khopchinduna yum sadilamba dukan phamjiliba sting paktakna sidoragli lengangna paikhaliba eviction drive asigi saruka moina ngarang Imphal East district gi manung chana leiba 26A Wangkhairakpam laikai amadi 28 Porompat SDO Porompana Konba village ani asida eviction drive chataki drive asi Porompat crossing dagi hauraga mutum leirak makha phawba chataki wadhauriba sing asi ngasi makatana chathagadawri ngarang chathakiba eviction drive aduda lambigi nat yeta government public land songna sajilamba dukan amadi yumting JCB sidinaduna sidoki hairi Manipur lenga ki e-gazette portal Governor Ajay Kumar Bahala na launch tawkre Manipur Governor Ajay Kumar Bahala na ngarang Manipur lenga ki official oiba e-gazette portal launch tawkre ngarang Raj Bhavan da pangthokiba thoram aduda Manipur lenga ki e-gazette portal asi Governor na launch tawkibani paperless administration gi lamda khumang chawsil hanbada nadana lenga ki oiba official information singbu public na yana line access hengat hanaba pandamda lenga ki anoba khongthang asi paikhalakibani hairi e-gazette portal asi da maruina Manipur lenga ki gazette notification sing ase ngarang nauna hangdoliba portal asigi khuthangda electronic format ta public tawragani portal hangdokiba asina ngarang dagi hauduna gazette sing physical printing tawba amasung
hard copy oina yonba leplagani. E-publish notification singi official record sing Directorate of Printing and Stationery na ningthina thamba ngambaga loinana mathau tarakpa matamda reference oina miyamda phangba ngamlagani haina phongdorki.